खुरुमजरी ISTV Manipuri Pamining Tabi Punama Putaram Noxari Nastiki Maru Pauda Sanjin Tongyang Mantri Pukrida Sagali Secretariat Building Labor Sting Sale P the Tabak Subalep Cray Amadi Gari Huran Balak Pamioyama accident Sire Amana Police Sinacre Anina Nanto Cray Pau Sandokna Pizari Sanjin Tongyang Mantri Pukrida Sagali Secretariat Office Amadi Atai Building Singi Tabak Suriba Labor Listing Anirongi Pipam Tokpa Kusuman Pidabadagi Labor Sting Nasidagi Tabak Suba Lepkre Simplex Company Gi Makada Sagali Sanjin Tong Amadi Mantri Pukrigi Anoba Secretariat Building Pipam Tokpa Tika Daramasung Labor Singi Pisha Pitok Tabadagi Tabak Lepagi Kongjanga Sitangsin Kibani Secretariat Building Ki Oina Tangkak Mari Raktokna Thadarakiba Senfam Tikadar Singda Pidri Hairi Ngasi Ayuk Chief Minister O Ibu Bin Sanjin Tongi Hauzik Oriba Pibam Yengsinba Chatluruba Matungda Ngahak Leiraga Labor Contractors Singi Marakta Mot Khena Balak Padagi Umkhana Bathoraki Ing Listing Tara Mariki June Thadagi Simplex Company Makada Saba Horaki Bathong Asi November Thada Pangthokadoriba Sangai Festival Nangana Bakan Honaribani Tabak Shuriba Labor Contractors Singi Pipam Tokpa Senpam Tha Taruk Taret Hena Pitok Tabana Labor Singi Kusuman Supibangam Dabani Hairi Ngasi Labor Contractors Singna Makogi Makada Laiba Labor Sing Tabak Shudana Bakhangalak Padagi Tabak Shubal Kibani Numit Karani Labor Sing Tabak Shubal Kibamatamda Sanjin Tong Shariba Si Chauna Apanbo Oiduna Sangai Festival Nangdaba Yabagi Pibam the Lady Amarumda Mantri Pukrida Sariba Secretariat North Block South Block Amasung Minister Block Kishunga Shidagi Labor Sing Tabak Shubal Lep Hokre ISTV News na fangba paugi matung ina hairiba building singasi matam chan lushinba ngamnana ba sarkar na paisa thadarak pani adubu senfam singasi Simplex Company ki account da hapchen khibana Tabak Shuriba Labor Listing Anirongi Kusuman Amasung Chana Tangnabagi Paisa Pitok Tabani Hairi Charagasida Company Esi Makada Jennings IT Park na Chingbada Tabak Shuriba Labor Singsu Tabak Shubalep Kre Hairi Ngasi Nongalamdai Pung Ahumrom Taramdai da Gari Huran Balakpa Geng Kangbu Amana Ektiba Ama Huralaba Matung Scorpio Ama Muk Huranaba Honabada Kangarakpadagi Lekai Miam na Pana Naba Tanabada Huran Bama Accident Toktuna Sire Amana Walking Chalambasting na Huralakpa Ektiba Galuna na Fare Ani Amana Nantoktuna Chen Kre Hairi Thaudok asi Iril Bung Police Station ki manung channel laiba Basikong Kangujam Lailampak Makhada laiba Yansembang Tumbagi Yungi Sangoida Thamba Activa MN06SA 6487 Huralaba Matung Amuk Kangujam Laxman gi Yumda Khamduna Thamba Scorpio MN01W 8418 Huranaba Mingsel Thugaibada Central Locking gi Alarm Khonglakpadagi Miam na Khangnarakpani Miam na Phana naba Tanabada R15 Tongduna Lakpana Hadu Basikong Dispensary Manaki Kalbat Amada Accident Thoktuna Kudakta Sikhi Amarumda Activa Huralaga Thauduna Chatkhiba Mioi Aduna Lilong Santipur gi Labu ki lambida walking chatlamba mioi singna chingnabadagi pharaba matung mahapu tanarakpa mioi singda sinakhi pharaba mioi adudi Soibam Rimas Tahitaranipan Apokpa Santa Arapti Awang Laikai Haining Makhongdagini haiba khangba ngamkhi miyam na mahapu phaduna puraglaba matung Basikong Maira Clubta miyam mamangda puthokuna makhoina chathakiba huranbagi thabak sing loudspeaker sizinaduna phongdokhanki Pharaba Rimas na Pungtropagi Matung ina Siri Banupadu Lilong Arapti Mayay Lekaidagi Konsam Romes Apokpa Hirandu Kawi Aduga Nanto Kiba Miyoy Ani Adugi Manungda Amadi Taunanguzam Lemba Chahi Kunitoy Apokpa Laikijaba Somorjit Kagwa Namayarapam Lekaidagi Hauzigna Kiamgai Hibung Makongda Barada Laibani Hairi Tongan Mapam Singdagi Huralakpa Gari Macha Achauba Punamak Lilong Dam Haizin Pamda Hangba MD Ibobi Elias Bobogi Workshop Ta Kusinay Haiki Ngasi Makoina Hura Nabu Honaramba Scorpio Mapugi Mayamba Rajengi Alto Car Mangki Badu Makoina Huran Kibani Haina Mahang Fongdoki Tungda Club Ki Music na Mahak Police Sinaki Lakliba November ki tangkon mathoi da pangthok kadoriba thangmai bandamadi thongju kendrigi maraki mikhalasda pamdaba thodok thoktanaba sensitive amadi hypersensitive oiba polling station sing khangdoknaba district election officer sing the chief electoral office na khangan kre hairi chief electoral officer su oiriba chief secretary onab kishore ga ISTV news ka akhanana unaba amada mahangna makha taraduna mikhalasi ki damak expenditure observer mangarang imphal da thunglare mikhalasi santi oina pangthoknaba central paramilitary force ki company tarani thoi thabiraknaba
Election Commission of India la khangan khre haiki company tarani thoi sigi manung da company amamamna EVM machine thonggadori ba strong room amadi counting hall singi oinani masigi mathakta state police force sector magistrate amamamna luchingduna deploy tawgani mikhala sigi damak general observer so scrutiny numit ki nongmanini walingai da imphal da thonglaragani haina o nabakishon phongdokhi election si handak EVM sinaraga voting tawgadawni and EVM sing si sida makal makaya amba checking tawba checking first level checking second level checking and mase tawna bai damukta koi gi Bharat Electronics Limited ki mi su lakpiu haina koi haire koi la matung da political party gi mihu singa loinana EVM si check tawminaba EVM si faja properly function tawri haibasi political party gi mihoi singda khangan ba adui matung da masi sil tawraga strong room da koi thamjin ba secure na thamba thambiba posi koi CCTV camera thamduna yamna safe oina secure na leyabadu adu ensure tawna ba thawk pakhat pa sina singba kaya tawri di sing da hen hypersensitive oiba aduma polling station jo identify tawana koi haire koi na haira aba matung da aduma polling station leiba taragadi amuk hena ngak sen bagi thabuk to koi soin tawgani general observers normally koi gi scrutiny tawbugi hek mamang oina lakmani da scrutiny si koi November gi tarik manga da koi fix tawbuni hariba aduna November gi tarik 3 mari swai da di election commission na general observer ma soina tharakani New challenges of physical education and sports science in the 21st century haiba hiramda numit humni chathagadaba national seminar bangasidagi Manipur University ke centenary hall da haukre National Association of Physical Education and Sports Science ki makhada MU ki Department of Physical Education and Sports Science na sinduna pangthokpa seminar hokdopagi thoramda university asigi VC Professor HNK Sharma Association ki President Professor P. China Paredi amadi atai maruiba Professor Singsu saruk yakhi tongan ba University kaya dagi lakpa miyoi singsu seminar atuda saruk yakhi loinana Association ki maikai dagi BC da khudol pot pi duna ikai khumnaki seminar hokdokpaga mari leinana Professor HNK Sharma haikibada University asida Physical Education and Sports Science Department hangdokpadagi mahiroi kya puthokpa ngamle Manipur ge sanaroi singna malemda lamdam asibu saktakli seminar asina mahiroi singda kanaba piragani haiki with nearly 2.8 billion or about 28 lakh of people perform very well in various national and international areas in sports. Manipur at present occupies a prominent place in the field of games and sports. Manipur has produced a number of national, international players, including highest sports awards. Manipur has produced 3 Padma Shri awards of sports, 1 Padma Bhushan awards in sports to Srimati and MC Mary Kom, the Olympic gold medalist. November ki tang manga da New Delhi da leiba Rabi Mak ta pangthokadoriba All India Anganwadi Worker Federation sinduna pangthokadoriba Convention on ISTDS saruk yarugadaba Anganwadi Worker and Health Union gi myoi kunipan sabat team mangasi Imphal thadokre haina union asigi cherolam haidi Ngarang wangu terakong da hana CPI gi active worker oiramba Hamom Birchandrana Congress ta yarakpada Kumbi Kendra gi MLA S Birana harau tayam opagi thorama mangarang wangu terakong mayai lekai da pangthokre Lau lokpa yagadawra matam sida wahik haina khangnaba tin makhalama paktak dana tabadagi lomi sing chawna awaba mayoknari chahi sigi oina kungi nong thengna lakpana lau panba matamda ikangi awaba mayoknaki lau mapong pharaklaba matamda amu akanba nong laktuna Manipur gi apunba lauphamdagi chada tara taruk rom ising ichawna mang takhanki lomi singna ikang amasung ichaw mayokna duna yamna wana mahi chana na honaraglaba matam asida phau charong yalaba tanjada hojik amu paktak nana tin tarakpadagi lomi singkok ta khut hapnare wahik hairi battena se siba yaba hidak ni haina ahum marirak lau pambi da kaplabasu phaba ngamdre haina lomi singna ISTV news ta phungdokna rakhi hojik upai leitabadagi lomi singna ut chaisilaga wana khangli haina lomi amana phungdorakhi waiki dakse anira omlak kape fatra mine de Uchari Fatraga, Tani Sasa Sono, Ekanator.
Expert amadi miyam na phai hai ba hidak su kap labasu Canada badagi una lawsing mangsilagle sarkar gi maikai dagi karigumba kharadi mateng panghaningi haina su lawmi amana phongdoraki dakse kapi aniru homla kapayo sangamamda homla kapna yamba onyare dabu dakse karam hida kapaga phagade haibasi koi lawmi ikang khangadre isamaksu khangdre sina phani haibado oina kamnare ohik tabagi labuk sida dum ngangna dum lau mayam khamte kan lai mayam thingai adram sida koi sarkar na degi department na sida mailena ba si lawmi simi gi mioi sing koi gi lawmi marup adegi agriculture gi department jing na koi gi lawmi jing ji toriba mong tawji koi matam gi matungina yengsalanlingi Senior Advocate and Pramod Chandrana handakta laikidabada All Manipur Bar Association mi pham pangthokduna awaba phongdokre hairi Kumja lising amaga chatret kuntrani thoigi meragi tara taret ni panbada puya mai thaki bagi chahi chani ga marifu humdoi suba ningsing bagi thoram moina puwari gi amamba numit ngasi Kumalambakta Laiba Youth Center ki auditorium da pangthokre puya mai thabagi apunba ningsing lupna sinduna pangthokpa thoram asiga mari leinana ayu angan bada kangla da ira thongi thoram pangthoki laiki draba mai chau singi maphamda minute ani tumina leptuna awaba phongdoki thoram madu da lupki chairman lining ba mangi MLA ke sarat akomlu konglai paki president ke SS Somrendro CLK ki chief advisor e langdon laima madi UCM ki consultative member ibotobi khumana chingba myo kya susaruk yakhi lupki convener Chandramani khuman chana phongdokhibada matam amagi ningthau pamhaibagi hangtakta laibak thibet thodok oina puya mai thaki kumja lising amaga chatret kuntrani thogi thodok asibu puwarigi amamba numit haina chahi khudingi ningsing thoram pangthokli mamang chahi kharada akomlupna ningsing thoram pangthoklambadu handakidi tongan balup sing pulaga pumanilna puwarigi amamba numit thoram pangthopani haiki MLA ke saratna aikhoigi ipaipo singna chalamba liklam amadi thaksi khaksi kaya adu kaina chalakpadagi ngasi khunaida pamdaba amadi tahai daba misi mina kya gi thodok lakpani nungsina daba amadi tahai uhai daba thodok wathok sing leihalloi hairabadi ipaipo singna chalamba lichat sajat adu ngangna chatpa mathok tai haiki Tanglay Paksita, Tuhay de Batuk Mayama, Polak the Share, Very Level Ipai Paksina, Seller Lilam, Taxi Kasi, Polo Mayako, Nana, more in a month with the Kasi, Equity, Tanglay Paksita, Tuhay de Batuk, Ishi, Vina, Mihar Mipun, Abadi, Mama Papa Sina, Wasan, Basama, the Share. Ipai put a Seller Lilam to the Lilam Barakati, Tokyo Tolo, Hana, Educational Guide Center ni Sinduna Singjomai Parking de Leiba Center asigi complex da lagreba November gi tang 13 dagi kun phauba 13 rak Suba State Library Week pangthoklagani haina Celebration Committee gi convener K Sarachandrana Paumi Singh da phongdokre ngasi center asida pangthopa Paumi Singh ga unaba aduda Sarachandrana makha taraduna thorom asida book exhibition symposium interaction debate amadi painting competition chingba pangthokani haiki yam healthy society ma lakani hai se pedi machigi andaki library sigi healthy library me sigi healthy education for healthy society and the kimdini apna anda tawjiri base Musical School lama hangdong na pandam da lakriba November gi tang 3 da bot pangthokadaba mandakani night onthopagi mang faijaibu amik na tawba yaroi hairiba simyam gi yenglaga handokpiu haina thoram silver Ravi Shankar na Paumi Singh da phungdokre singjamai da pangthopa Paumi Singh ga unaba amada mahang makha taraduna matam changna yamna wana Musical School lama hangdokna bagi fund drive oina ba night asi pangthokpani amik na athing ba piriba si komthokpiu haiki oina amiki athing busina aigi night si amutang pangthokpi hanbiu amiki athing busi khajitang komthokpiu na aigi mai degi Hauzik Transport Department Strike Junction Kibamaram Oiduna Mapal Chatkadaba Gari Singi Permit Amadi Mari Lena Bache Sangsing Loktopa Yadabana Transporters Sing the Yamna Kudong Sada Mayok Narihaina Indo Burma Sugunu Road Driver and Motors Workers Cooperative Society na Kangalagli Mari Lena Ba Authority na Tuba Matamda Yanaba Puratuna Transporters Sing na Tengnari Kudong Sada Stekokhan View Heidi Semuko Star Club Amadi Judging Welfare Club na Sinduna People's Movement for the Common Future of Manipur Haiba State Nomagi Oiba Kana Nainaba Mifama Mangarang Thobal District ki Tangjeng Kuno da Pangthokre Kana Nainaba du da UCM ki President Elangbam Johnson
CCSK की प्रेसिडेंट अर्जुन तेलहाइबा मनी अमुको की सेक्रेटरी जनरल टी गांधी सुसरुक याकी मया पाइबी अमदी लमदम अदों की मियाम नसरुक याबा खन नैनब मिफम अदुदा मणिपुर की हौजिक ओइरिब फिबम अमदी तुंगदा ओइरप याबा कया की मतंग वा गांखिब सिंगना फुंगदोकनखी लमदम असिदा खुंदामिनरिब फुरुपचा खुदेमकना अमत ओइना लेमिनदुना नुंसी चानाबा अमदी चौखटपा मणिपुर ओहेलसे हाइना यूशेंग की प्रेसिडेंट एलांगबम जॉनसन ना हाइखी LNG हेक चंगी बदली मोइबा हाइ रुपासी ने चंगी बदली जरा 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 काइथर बदलो सोलिसिंग मा समापन मरफुदा LNG दुदगी मचे अमा साक लाना खाइदोगा NSCN नाइजि उथोले ngarang numidang pung mapanrom tabada singjomai makha yumnam lekai lairembi maningda leiba yumnam ibo bigi yumda boma ma pokhairakpadagi mahaki machanupa yumnam priyokanta chahini phumanga madi priyokanta gi machanupa lakshmi kanta chahi taratare choktuna rims hospital da laikanari thaudosi priyokanta na thabak chathok luraga numidang hanjilakpada mahaki gari edu machanupa na garage ta thaujalingai da khangaudana bom pokhairakpani hairi priyokanta gi mana animak ta dabaga loinana mahaki machanupa na makhong animak amadi nangal gi saruk shoi hairi अमरोमदा युमनाम इबो बिगी युमदा बोम पोखाई हंदुना अशोक अपन तोखन खिबगी मायोक्ता ngasi युमनाम लेकाई नंबुल मपाल वुमेन्स वेलफेयर एसोसिएशन स्टेंडुना नंबुल मपाल के टाउन मनाक्ता वकन मिफम सथखरे वकन मिफम अदुदा मियाम मरक्ता बोम पोखाई हनबा यानिंगदे मिरक्ता बोम पोखाई हनबगी थवंग पांगदबनी हाइना थाबा प्ले कार्ड क्या सिजनखी नुपी अमना फोंगदोरकपदा मी कुंगना ताबा मफमदा बोम पोखाई हनबा असि मतुंगदा तौबिगनु मरी लैनबा सिंगना सेंगदोकपिरउ हाइखी सिगुम्बा घोटोना चे युमना कैरा अखोई साइसली मीजु याम पुंगना ताबा मफमनिना मसेसदा सिगुम्बा बोम नुंग तौबसे तौबिदना बाइना अखोई मरा पाइबिना ngasi kana तौजरीसे मयामदा हन तौबिरिबा कांगबुदु करमबनोजु सेंगदोकपिरउ अदुगा करी गिदमदा तौबनोजु हाइबिरउ असिगुम्बा थबकसे मतुंगा अमुना तौबिदना अखोइना अपील तौजरीबा मणिपुर फूड सिक्योरिटी एक्ट चटनरब मतमदा प्रजा सिंह चाउना कानब फंगनी हाइना वांगजिंग तेंथागी एमएलएपी ब्रोजेना फुंगदोखरे हंदकता इचाउना मरम ओइदुना सोखनख्रबा वांगजिंग केंद्रगी लंबी थोंगी फिबम यंगसिनबगा मरी लैनना एमएलए ना वाफम स्ति फुंगदोखिबनी खोंगचददुदा वांगजिंग तेंथा म्युनिसिपल काउंसिल की चेयरपर्सन एस चाउबा मदि काउंसिल की मियोय क्यासु सरुक याखी एमएलए ना मखा तारादुना केंद्र सिगी मनुंग लेबा थोंग अयाम्बा इसिंग इचाउना चेंथखरे मियामना तुरेल लांथोक लांसिन यानब थोंग मचा क्या साबल लोइरे अथुबा मतमदा योट की थोंग खरसु सानब थौरांग लैरे लंबी फट्रिबा सिंग सेमजिनबा लोइरगनि हाइखी वांगजिंग तेंथा म्युनिसिपल काउंसिल ना कोनबा मफमसी मॉडर्न विलेज अमा ओंथोंगनबा पांदम थमली मरमदुना काउंसिल असिना कोलिबा मफम सिंगी लैरा खुदिंगमा फुट कुन पाकथोक हंदुना कोइलास थाबगी थबक सथरी प्रजा सिंगनसु लंबी पाकथोक पसिदा मतेंग पांगबिउ अमरोमदा फूड सिक्योरिटी एक्ट असि चटनब मतमदा चेंग होंगना मदि मरांग काइना फंगदुना प्रजा सिंग अवाबा लैररोय हाइखी चांग नायना चेंग फंगहनबा ngame चांग नायना भोटर अमदा केजी मंगा मंगा केरोसिन लिटर अममम पनना सिनी केजी अमम गे चांग से मसे अखोय सरकारना पाइखलक प्रोग्राम पुनम मसे मपुंग फाना प्रजादा याखोनबा ngame हाइबसे माइ थमजनिंगी अदुना कोइ पुंगना मंगना प्रजा मियाम कोऑपरेशन से फजन पिबिरगा तोरदि कोइ मणिपुर दा चेंगेन थावेन सिना कोइ मियाम से अदुम अवाबा खुदोंग चादबा क्यादे कनबा ngमगनी हाइबा वाफम से बदंग थम इम्फाल वेस्ट डिस्ट्रिक्ट पुलिस की टीम ngasi ayu group mohol tank amadi CPI office mamang thiba humbagi thabak sathakre tongan ba kumai harau leiba amadi maraki mikhal gi mangoina section thorang lokhat pa oina chathakiba combing operation aduda mioi chani rom pareng lep handuna wahang pang chathaki tungda saktak che yoram daba mioi nipan makha tana wahang pang tonaba city police na lokhatki malom tuliyai ma maya paibi amadi amada nangarang ahing amasung ngasi ayu angan bada drive chathabada malom kaithel da yu yon ba mioi ani dagi yu liter cham yang khairom phagalaba matungda ngasi mai thaduna manghankhre maira paibi gi mihut amana phongdorokpada malom kaithel da yu number 4 amadi mayai kaba guli na chingba yon ba amadi sizinaba mioi kya lerakpana khudong sadaba kaya mayok nare mayai kaba chinjak thingnaba amsung lagaw khawba thingbagi khongjang ase chatharakpani hairi marueba paw amuka na pijari संजेन थोंगयावना मंत्री पुखरीदा सागलिबा सेक्रेटरीट बिल्डिंग की लेबर सिंग सेल पीदबदगी थबक सुबल लेखरे अमदी गाड़ी हुरान लापा मियोयमा एक्सीडेंट सीरे अमना पुलिस सिनखरे अनिना नानथोखरे मिलिंग ताबिरिबा पुनुमापु अमुका नखरुमजरी